Manipur Yaolloisinga Kapnabada Manipur Chingnaba mioi mapan amasu sire. Ngarang Kamjong District amasung Kabo Tampaki lonaba mafam amada Manipur Yaollan misinga kuthoknabada laikidaba aduda Manipur ni haina besta thaba asib hakchang kharasu phangba ngamkhre hairi. Ngarang ayuktagi bom amadi nongmai kaya mamsilaklaba matam fawba kapnakhibagi makhol tai haiduna anakba mafam adugi khunjasingna phongdongnarakli. Hauzik sub makha tana masa khangdaba khulai paiba sing yauna border pillar 85 amadi 87 ta yomseduna leiri hairi thajaba yaba pau amagi matung inda ngasi ayu anganbada Manipur Yaolloisinga Kapnabada Manipur ni Chingnaba mioi mapan amasu hatkibaga loinana khulai map nipan amasu lokhatpa ngamkhre hairi. Panba yabadi haukiba January 18 ta Kamjong District ka Kabo Tampaka tainaba ngamkhai border pillar 87 yangokpo khul manaki minda mangsada Manipur gi apunba lalulup singa Indian Army gi maikhum uppa Manipur gi kangbuga kuthoknabada Manipur gi maikaida mioi tara gi mathakta sikhibagi thodoksu laikhrabani. Thamna pokpe uyok chingi mathakta Kuki singna yungsilamba cross amung phuktok hankre. Imphal East District ki oina Kuki singna toina landarakfam ama oiriba Thamna pokpe uyok chingi mathakta laiba Thambal Bankar singda Kuki singna lengdana laibaga loinana mafam aduda Kuki singna cross yungsinuna makhoi lamni haina tangna bahonabagi video footage drone gi matengna uba fangbagi pau ngarang media na report taukraba matung matam ikan kanadana Thamna pokpi santi khongbal sabungo khunau amadi sana sabigi akoibada laiba miyamna lamlai kendragi MLA khongban tabam ibom chagi mayumda chatuna Kuki singna Thamna pokpe uyok chingthakta yungkhaliba cross adu laukthokhanaba taksin ki hairi. MLA KH ibom chagi maikaidagi su Kuki singna chatharagliba thawong adugi matangda Manipur gi governor amadi chief minister da thuba khanganbaga loinana cross adu laukthoknaba thabak laukhatkani haina khunja singna thajaba pirakhiba lei. MLA na pirakhiba thajaba adugi matung ina mafam aduda leiriba Central Armed Police Force singda state lenga ki maikaidagi pau pikhibaga loinana Kuki singna yungsilamba cross adu laukthokibani hairi. Speaker T.H. Setaberta ngasi Imphal da thorakre loinana Assembly gi Business Advisory Committee gi mifam famnaba thabak paikhatkadauri. Manipur da hauzik oiriba tangdu leita daba phibam amadi rajniti gi oiba charangnaba kaya leiriba sigi matangda Union Home Minister Amit Shah na korakpadagi Nahal Delhi da paisinkiba Manipur Legislative Assembly gi Speaker T.H. Setaberta ngasi nungthil Imphal da thorakre. Pause sina phangba paugi matung inadi Speaker Setaberta na Imphal da thoraklaba matungda Manipur Legislative Assembly gi Business Advisory Committee gi mifam famnaba Assembly Secretariat ki maikaidagi notice thongnaba thorang tawgani hairi. Panba yabadi taragani thoi suba Manipur Legislative Assembly gi tarelak suba mifam mathang tha February taragi ayuk pung 12 taba matamdagi phamba hongnaba Manipur gi governor na somon thokrabani. Assembly gi mifam naksilakpaga loinana Nahal Union Home Minister Amit Shah na korakpadagi Speaker Setaberta Delhi da changkhibaga loinana Union Home Minister go unaduna wari sanakhiba laikhrabani. Hauzik leiriba taragani thoi suba Manipur Legislative Assembly gi taruk suba session adu mamang chahi 2024 gi July 18 dagi August taragani thoi phawba pangthokkiba mifam adudagi parga tha taruki matam asi mathang thagi taraga mathoida mapung fabana maram oiraga madugi mamangda Assembly session pangthoktaba yadabana mathang February 10 da Manipur Legislative Assembly gi tareklak suba mifam asi kaukhibani. Mifam adu pangthoknabagi damak tha asigi 18 gi nungthil pung 3 lom tarakpa matamda Manipur gi governor Raj Bhavan da Manipur gi chief minister N Biren kauduna Assembly gi mifam pangthoknaba pautak pikhibani. Paukta adugi matung ina tha asigi 19 da Tamenglong District Headquarter da pangthokiba State Cabinet mifam na Assembly mifam kaunaba waref laukibani. Madugi matung da haukiba January 13 da Indian Constitution gi Article 174(1) na piba sakti matung ina governor na taragani thoi suba Manipur Legislative Assembly gi tareklak suba session mathang tha February 10 gi ayuk pung 12 da chathanaba somon thokibaga loinana Assembly Secretariat ki maikaidagi numit adumaktada notification thokibani. Pangthokadoriba session adugi damak mahausago numit kayani session chathagadagi amasung session adugi house ki business kari oigadagi amadi lenga ki maikaidagi bill kaya puthokadagi haiba khandoglaga session numit masing lepthoknaba Business Advisory Committee gi mifam pangthoklaga khanggadabani hairi.